Hojik hojik relief camp da adu ki mati ware ba chei chino mayam pau se masa hatang tamina gi si adu loraga aina su relief camp gi chino singi ma singa thengnara pagi video masam so hapcharake relief camp da lairakhiba miyoi ama thauri yalaga siramle camp da leiba wamal lakpadagi oigani haina social media singda viral oirakre camp gi chino sing da su eki magi de angamba yama pikpa mateng masa hatang pijarami adu thamoi se adu gi matik nungai ba phawri ima singi chino sing da agi magi de mas angamba mateng masa hatang pijaram se adu relief camp da huji sahi ma hena lanjalaktana leiba se yum chalani aina leiba asigumba wakhanda leiba se ase asum chasalaktabada ngasi sahi hanjalabani wabase khangba ngamdabadagi ngasi asigumba thodok thokpase ase aduki matik pende aduna haijaradabdi hojik asi haugalakpa tangairi asugumba thawai chakpa phongdopa ngamdaba kaya ama leiribani macha pisak pisak chelakpa da ima ahan oiriba kaya asugumba isagi yum leina yumda changba phangdadana ngasi relief camp de chara ama charaga aduga nata leiba yabani natabanina angang singi mathau taba pose poram su myam ma chanchalai adu kanada ni rakani nomagi sarap khara sabon khara jolaga adu ngasi chahi hena jonjala abni kanada gino leidori base kanada gino relief camp gi leiba ima mayam se mafam famda yole angang pisakna su yoli aduga ahan singna su yole aba ase chahi hanjalamina mayam da leibiu haiba singse akoi relief camp da lebi chinau singsu wakhan se ikai ba masung nuai ta masung poi aba adu ima sing chinau sing unabada mittegi pi ta ba se khanghaude adu ki matik nuai ti adu yum leita banate yum lei leirani yum da leiba phangdana ngasi refugee gi matong da ima sing ni chinau sing na leibase aikoi mayam thamoi sing amta khanjala yengsi akhodi yum da hojik lei do isa gi yum lei leina kai sunata ba kuki mapandagi lakpa kuki illegal immigrants mayam na chinau singbu awana ta halaga ngasi relief camp da leiraga asmaine len base adukum dik pende aduna leingak ki mapu leiriba akhoi gi acho sang sing na athuba matam da relief camp gi chinau ima icha sing se mai yum da athuba matam da yohon biu haina channel gi magi dagi ikok nonjari se chinau mayam se unare do smaine relief camp da smai thua lei base nuai ke hujikta koina lokta kam we chalo roga lokta kam changam ya ba dugasung haksim matam lo pengen le ki bana mang hakon abada lokna di la ai bo maina nakko ma che che relief camp dei ne thula thola ga mafam famda leisabi su angang su de ahno bai ma sing ju smaina aso be posai khara cholaga ai eno mangi jum da chang da baza da posai do asim se cholaga be ani na ba ko aduna khoi huji leinga ki mapoi ba state government ma central government na athubu da mai gi yum da pusan bi na ba ina leinga ki mai gi da athubu matam da na sing lei ba cha sing lei ba chino mayam se mai pham da ma gi yum da pusan biu hai na channel ki mai gi da gi ko monjari kang lei pak na yai phare Chino mayam ai mawong ama sadabadagi mayam da video se hapkatpa yadabade video se hapcharaktabani ado hojiki video masa mase mayam homda thamjarakpani ado hayeng nongni si manungdadi mayam gi mafamda video akoina chaluba mafam kharamadi akoi mayam da hapcharake ado ngasi akoi chinau singa unarae aduga makha tana su ima singa unarakpagi video su mayam da sum hapakani ado hayeng hangchitagi akoina mafam donation piba mafam sidi mayam mafam da video oina upload soina tawrani chinau mayam kharani ta ngai view ado chinau mayam video masa ma sum mayam chinau akoi relief camp gi ima singa amukam lambi da unabagi video ma su sum mayam da thamjarake yam thuna chalan ba pa me ima hoi sorok da lambi sorok da khoi jo chidagi na moi da gi na khoi jo nuwa ne lai dai ni udi wa na lai rabani yum lai rabani na ima jo yum da thuna hanjin ba pa me cha sing da hai ne kun hoi athuba matam da ma mun ta habiu ne ai ji nga bu ga hai hoi ne yum da chani wai matang da habiu yum da thuna hanjin me lo khoi je yang wa re li kem da lai bu ju lambi sorok da sorok khara sapong khara ti swa kha ga yom ba ju sini mi na sinu si bu ju oi de adana yum da hanjin be ga nuai na lai bu da pa me khoi jo hoi nungai ba je sumaina lambi siga sorok siga nomagi khatang lupa sam chani tang usu phangane relief camp da leina yum thadoga amu sarap khara sabon khara saraga mayam siga thatlaga sumaina leibiu aina haina lambi siga leibase yum leijadaba gi mawang do relief camp da leirabani yam nungaite ado hanjalage sumaina lambi da thatlaga mayam da yon base asum sahi ama hena jonsala bani na mayam nasu lawning da bana henjale kyam lawdoino ado akoi huji leiriba lenga ki mapu singna athuba matam da china mayam se yumda hanjan biu haina channel gi mai ke degi request tawjari yumda hanjan na ba athuba matam da asi kari miyang changane da miyang changjan wina bai tamakta ikok nona request tawjari chino mayam loisalage yam ju ware asing asi akoina mafam amada lakpada
ꯑꯃꯨꯛ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯌꯧꯔꯛꯑꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯈꯛꯇꯪ ꯊꯝꯃꯝꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯅ ꯚꯤꯗꯤꯑꯣ एडिट तौब खोप मतमसे लेते अदो हयें हंचितगी खरा वीडियो अखोई खरा फजब वीडियो मनी सुम मयाम दा हपप यारनी अदो मयाम वारसु वाना नोनी तंग आइबु नोनी दगी अखोई मयाम मफम दा डोनेशन की फजब वीडियो खरा हप अनि आइबगी मयाम दा थाजबसे थमजरी ममांगी अखोइना चलुबो मफम खरा दुदी मयाम वीडियो नंबर नमजरक्तरे मयाम वारो बिगनो अदो इचिनाव मयाम वीडियो सिगा सोया यावखिब क्या लेगसु ngapiu kanglei pakna yai phari bu to pakhangna yai phari wabdi yamna wanare mafam da doni ichiनाव मयाम की मतंग दगी सु अखोइना ngasi मफम दा चलगा इचिनाव मयाम उनबा फंगबगी तंजा से फंगजबनी अदो मयाम पुनमकु आइगी चैनल सिगा यंगबीबा अमसुं चैनल सिगा सपोर्ट तौबीबा अमसुं डोनेशन कापीरकपा मयाम ख्वाइ मयाम पुनमकु पारिमोम चैनल अमुक सोना इकोक नोंजरी कंगली पाकना याइ फरे इबुदो पाखंग मने याइ फरे।